Numit Manganigi Manungda Changarkkadabni Masa Yongtokpada Natana Meitei Kuki Manipur Sina Laimayum Numit Manganigi Manungda Changarkkadabni Haina KCPPWG MC Unification gi PR Ochingkhaingan Bana Thadorkpa Zerol Amana Fongdorokli Zerol Asina Hai Refugee Kuki Singna Chatharakpa Langi Chaithengna Kanglai Khunai da Supam Nompam Kangdana Lairingai Zeraksida Sel gi damak Kanglai gi nupi oibi kharana Kanglai Khunai bu mangna ba hotnari basi hakchen lawi Sel kharagi damak nupi oibi singna yamna section na thamnari ba masabu kari sulaitaba mongda lotna amadi phongna yon batanatana masak naiba myoi kyagi ikai khumnaba mahanaba hotnabada Sina Laimayum su yaruk pasit tasengna yamna laibak thibani mamang thaktagi lopna yengba yaba yenglabasu masagi ida yauzaba lichat sajat ama oina social media da hakchang uthokchaduna Kanglai Khunai Bukari Sulaitana Khanba Amadi Handakta Manipur Legislative Assembly Speaker Oiriba Saknai Raba Politician Amada Aranba Oidaba Kudam Sangdam Piba Ngamdaba Thaudo Amaga Mari Lainna Social Media da Viral Oirakibi Sina Laimayum Ngasidagi Numit Manganigi Manungda Lupta Changarkkadabni Karigumba Changarkkadaba Tarabadi Mahak Imung Manungi Miyoi Single Loinana Manipur da Chahi Manga Laiba Yahandaba Amadi Akan Bachairak Pinabagi Thabak Paikalakpa Yai Masak nairaba politician ama Diligi Asok Hotel da laiminaki amasung lupa lak ama pirami haina sandorakraba matungda Thaudok adu lising ani kunga humdoi kunga marigi mamangda masak khangdaba miyoi kharana haihan kibani haina amuk sengdoraki Hiram asigi matangda lupta changjaraktuna mayak sengna paudam gadabani haina Zerol asina fongdorakli Barma Nongmei Kapnaba ahoba makol singna litanda khundariba khunja singda nauna akiba pohan khre a asigi tarek ki numidangda sarak phungdagi Starling Simrai Koba nupa ama Kuki Naharol singna phubadagi Ukrul district ki litanda naga amasung Kuki Kangla Pao anigi yum amadi lanthum kaya manghan khiba aduga tha asigi mapangi ayu anganbada ke lungri ramkhulda leiba azan abomagi yum mai tharambagi wahaudagi Kanglup anigi marakta chawng ungkhatna duna Nongmei Kapnabagi thodok thokraba matung litan saraikong amasung sikibung Kuki khulgi marakta Barma Nongmei dagi kapthorkpa ahoba makol singna litanda khundariba khunja singda nauna akiba pohan khre hairi security matik chana deploy toriba litangi mafam sing asida nauna Nongmei kapthokpagi makol sing tabana maram oiraga Kuki amasung tangkhul khunja singi marakta thajanadaba adumak lairi Manipur Police na X ki khutang da thagat pa post amagi matung ina sikibung Kuki khul amasung sarai khong tangkhul khul anigi marakta tingkhong dagi kapthor khiba Nongmei sing adu tangkhul volunteer singnani haiba khangba ngamle kapthor khiba Nongmei sing adu blank fire ngaktani hairi police ki pauna hai anoba thaudok aduga mari lainana district police personnel Central Armed Police Force amadi tangkhul volunteer sing Nongmei kapthor liba mafam adu da chatuna yengsinkhre Nongmei kapthorok liba mafam aduda chatuna yengsinkraba matung aranba pausing makhatana sanduroktana bakhan kre hairi litan amadi masigi akoibada irang thokraba matung Border Security Force BSF personnel River Bank aduga National Reserve Police Force CRPF personnel singna litan sarai khongda full security cover pidana ngak senbagi thabak sing paikhatli hairi mari lainaba authority singna litan amadi masigi akoibada leiriba community singna Aranba Pao amadi tonga sandoktuna makhatana irang sangdana basinba lepkadabani kunja singna achumba information kudimak district magistrate amasung police station da laktuna pau pikadabani haina fongdorkli deputy CM gi thaupuna basunarakpa tawbimal khangba ulakli irang asi politician gi oiba solution ama porakpa mathau tai haina Nemcha Kipgen fongdokre Manipur gi ahanba nupi deputy chief minister oina thaupuba haukhrabi Nemcha Kipgen na mahak puthau asi punaba center gi losing basin sinarakpada tawbimal khangba utpaga loinana thawgai asi pubada mahak masana yai haina fongdokre the week ta piba interview amada tokhaina tanari bakanglup anigi marakta matau karamna samjinnagadage haina hangba wahangi paukhum piraduna deputy chief minister Nemcha Kipgen fongdokhibada losing basingna sinarikli bathaudang asi achumba punsinba amadi mahaki miyam galoinana punna lepminna baromda thabak tawgani Miyamna matam sangna awa ana kaya khangduna lakpaga loinana miyoi kyagi punsi lomki kaya amana mayum makai mang takhibaga loinana makhoi bungakpi senbibagi wakolon adu kaikre miyamna wariba amadi thengnariba khudong chadaba sing asi kangsinnadana leiba yaroi hojik oiriba tangkak asida infrastructure sengbat sagat pakhaktana yaroi aikhoi masel marakta amana amabu thajanaba adu hanjil hanba mathau tai
irang asida awa ana nanglaba amadi aso apan nanglaba singbu hanna phanba mathau tai haiki kunai amagi yanglin saru asi nupi singna oiri nupi lusingbi ama oina nupi singna wariba amadi thangnariba khudong chadaba sing khangbaga loinana laingak asida miyamgi mahot sinduna miyamgi kholau oigani handak semliba anoba laingak asida Meitei Naga amadi Kuki gi mihut sing yauba asina state asigi miyam punsinbada kaya yamna thajaba thamlabage haina hangba wahangi pakom piraduna Nemcha Kipgen hai punsinba haiba asi yamna mak mathau tai laingak asida tribal singba ama oina tribal khudimakki mahut sinbani aihakna miyambu akuba miyangna tokhai na khaidokpa leite punsinba haiba asina laingak asigi manglomda amadi ingtaparomda changsinna balambi ama oigani chief minister masamaksu hairiba wafam asida thajaba thamle hairaduna deputy chief minister ama oina security ki ground da chathok jasin tawba yadaba mafam singda chief minister masana hakthengna chatuna miyamga unari haiki mahakpu deputy chief minister oina khallaba matung jingi district singda irang thokliba asigi matangda Nemcha na singi mapam kayada irang thokliba sing asi laibak thiba thodokni physically oina furup singi marakta tokhaina tanariba asi politician gi oiba solution ama purakpa mathau tai hairiba warosin asi phangnabagidamak mahakna laingak asigi saruk ama oiba mathau tari mahakpu deputy chief minister oina khalakpa asida kanagumba mahakki mayukta leiba kharana lanna pau sandokpa yai miyamna mahakki mathau taba adu khanglakpa matamda mahakna deputy chief minister oibagi khongthang asi karigidamak laukhibano haiba khanglakani mahakna phangliba khudongchaba asi aruba amani hairaduna khudongchaba asi manghanba haiba asi waroisin ama puraknaba honabada karigidamak laingak asigi saruk ama oiba mathau taribano hangba wahangi pakum piraduna mahakna haikhibada politics haiba asina miyamgi thabak tawbani loinana lusingba haiba asi power natraga phamgidamak natte waroisin purakpa natraga yasinaba purakpa state government kanba yaroi loinana center mathantana irang asigi waroisin purakpa ngamloi maram asina mahak masana hakthingnana Manipur Legislative Assembly mifamda saruk yabamak ngamdrabasu laingak asigi saruk ama oiba haiba asi mathau tai haina phongdokhi karigumba mayam punna yanaba waroisin ama puraklabadi soidana assembly mifamda saruk yaba ngamlakani maram asina tumkoina chatnaba yaba solution ama purakpa haiba asina mahaki ahanba priority oigani haina phongdokhi Chief Minister Wai Khemchan na Pangai da Sainik School da hojik sengpa sagatpagi thabak thorom sing ngasi hakthengna yengsinkhre Pangai da leiba Sainik School da hojik paikhatliba sengpa sagatpagi thabak thorom sing ngasi Chief Minister Yomnam Khemchan na hakthengna yengsinkhre yengsin khongchet aduda khurai SC gi MLA L Sosindro Sainik School gi principal Colonel A Rajib amadi school asigi fraternity sing suloinaki School asida nauna sengpat sagat iba girls hostel yauna tongan ba infrastructure sing chief minister na hakten ngani yengsenki khongchet aduda school asigi complex ta leiba martyrs pillar da ikai khumnaba utpagal loinana Prime Minister Narendra Modi yauna pangthokpa pariksha pe sarchal isingani kunga tarukta khalakhiba Sainik School gi mahiroi memota kai samgasu naduna warisanaki loinana school asigi staff amadi mahiroi singasu interaction tongnaduna laibak asigidamak makhoina kathokpa amaga loinana lauriba thodang kaya su chief minister Wai Khemchan na thagatpa phongdoki khongchet adugi matangda chief minister Yumnam Khemchan na paumi singda hai handakta pangthokhiba pariksha pe sarchada prime minister ga unana bagidamak laibak asigi mahiroi crore mari romna apply torki maduda supnatagi mahiroi nupa amasung nupi taraga manga khangatpada Sainik School Pangai Manipur gi mahiroi memata kaisamsu yorki Madumakna Sainik School asigi khwaidagi chawthok chaningai oiba mikupni haina chief minister na phongdokhi IGAR South ki major general ga CM ga unaduna Manipur gi law and order gi matangda wari sanakre IGAR South ki major general Gaurav Sharma ngarang Manipur gi chief minister Yumnam Khemchan ga unaduna state asigi hawjik oiba law and order gi matangda wari sanakre Social media da thagalakpa warol amada chief minister Wai Khemchan hai unaba aduda state asigi law and order gi phibam ningthina thamnaba miyambu asoi angam thondana ningthina thamnaba honabada security singi marakta ningthina mateng pinanabagi matangda sukhanaki state government amasung AR gi marakta henna tengbang pinaduna state asida atuba matamda santi puraknabagi matangda sukhanaki hairi amaromda ex ADC gi mute kangbu amaga chief minister Wai Khemchan ga ngarang chief minister gi office ta unaduna state asigi singi district singda thengnari ba wat passingi matang da paudam khre chief minister na hai state asigi sing amasung tam animakta
Thong manana sakhatpa amadi santi puraknaba state government ki acheppa phirep lei phirep asi thabakta chapchana onthokani haina suphongdoki angang unaba numit nipani surakpada mayumdagi thokraga nambul turendagi sina phangkhibi nirodagi postmortem examination gi report pirakre asphyxia namaram oiduna siba oigani hairi adubu histopathological amasung toxicological gi report ngairi Mamang thagi taraga mapalda kwakathe daliba Asian Hospital da anisuba macha ama cesarean section da unaraba matung numit nipan ni surakpa January 18 amasung 19 gi lonaba ahing nongyai matung pung amaga minute 58 lom tarkpada kwakathe lamdeng laikai daliba mapuroibagi mayumdagi thokkibadagi mafam khangdana lairaklaga tha sigi taragi ayukta Hairangoi thong manaki nambul turengi mafam amadagi sina phangkhibi seram ningon salam ongbi nirodagi hakchang da pangthokiba postmortem examination gi report case asigi ayoda pirakre pauche asina thodok asigi matangda ngarang tawkhiba report ta laikhidrabi niroda chahini phu haikibadu mahaki imung manunggi miyoi singna phongdorok pigi matung ina haikibani adubu mahaki hakchangbu postmortem examination tawkhiba RIMS की forensic medicine and toxicology department की माइकई दगी पिरखिबा postmortem examination की रिपोर्ट दी laikhidrabi की सही निफुगी निथोई निहाइना पलखी laikhidrabi का पोकमिनाबा मचे एस नंदिनीना महाकी hakchang nambul turendagi phanglaba matung tha asige taraga nithoida mahak masana complainant oiduna singjamai PS ta complaint report ama file tawkhibani report adugi matung ina numittu gi pung amarom tarakpada Police Station Asina BNS Lising Ani Kun Humdogi Section 103 Clause 1 Murder Amasung Section 3 Clause 5 Common Intention Gi Makada Case FIR number 48 Clause 2 2026 Register Tawduna Lokatkibani Adum Oinamak Laikhidrabi S Nirodagi Hakchangdi Mahaki Pokminabi Machena Tha Asigi Taragani Thoida Singjamai PS the complaint report ama file Torba Matung da Lokatkiba Mataki case Asiga Mari Lainana RIMS ki Mirel Sangda postmortem examination Pangthokpa Oiramdre Maramdi Laikhidrabi gi Machena Manaunupi Asigi Misigi Matangda complaint report file Tawkiba Adudi Tha Asigi Taragani Thoidani Aduga RIMS ki Mirel Sangda Mahaki Hakchang postmortem examination pangthokiba aduna tha asigi taradani aduga postmortem examination asi mahaki matangda singjamai PS na BNS ki section 194 gi makhada tha asigi tarada lokhatpa unnatural death UD case number 2 of singjamai PS lising ani kunga taruk ki makhada pangthokpani haina postmortem report palli Matang sida panbaya badi laikhidrabi na kwakathel lamdeng laikai dalaiba mapuroibagi yumdagi mamang thagi kungatare amasung kunipangi lonaba ahing nongyai matung pung amaga minute 58 lom tarakpada thokhibadagi mafam khangkhidre hairaduna mahaki mapuroiba salam tomba apokpa laikhidraba S khunjauna laikhidrabi gi makhura seram tombi khongman zone 4 Imphal iskaloinana punna khuyak piduna mamang thagi kungani panda singjamai PS ta missing report ama file tawkhibani Missing report adu police station asigi makhadagi GD General Diary entry number 15 oblique Singjamai PS oblique 2026 ki makhada police station asigi General Diary da entry tawkhibani adum oinamak laikhidrabi gi mache S Nandini na complainant oiduna file tawkhiba report ki matung ina Singjamai PS na murder amasung common intention gi section ani gi makhada regular case FIR ama register tawduna lokhatringai gi mangoinana Police station asimang nalokhatba unnatural death UD case ki makhada mahaki hakchang phangba numit ki nungthin pung mari rom tarakpada RIMS ki miren sangda postmortem examination tawkhiba adugi report institute asigi forensic medicine and toxicology department ki maikei dagi UD case asigi police ki aywada pirakre punna lamai ahum panba postmortem examination ki report asida mahak laikhidabagi maramgi matangda medical officer na piba opinion of the medical officer as to the cause of death haibawa from the mahak laikhidabasi irak naba drowning dagi thoalakpa asphyxia namaram oirba yai due to asphyxia resulting from drowning haina palli adum oinama histopathological amasung toxicology can reports ngairi However, histopathological and toxicological reports are awaited haina yamna mek sengna palli aduga makhatana investigation gi dama pangthokhiba mahaki postmortem examination dagi lahokhiba mahaki hakchangi tongan ba part singi specimen items singi manungda yauriba
mahakki hakchang phangba matamda mahakna selamba ping machungi phanek adudi mafam kayada sagairamki hairi